Kuki militant singna Jiribam da pikliba angang ahum yauna micham taruk phakraba matung tamthina hatkibagi mayokta Miyamna Hourakhre Erangda MLA minister singi yum thugaikhiba aduga mari leinana Kakchingdagi police fajankiba miyoi mari thadou haiba demanda ngarang numidang Kakchingda Miyamna Erang Hourakhre tha asigi tang tara tarukta Kakching SC MLA gi mayum mai thakiba aduda chenabani haiba police fajankiba miyoi mari ngarang court ta puthoklaba matung judicial remand lokthakibadagi Miyamna Erang Hourakhibani Police na tiya gya sel singkaptuna miyam tankhai kibaga loinana Kakching district ta curfew ki matam ngasi ayuki pung 8 da Tensinkhre hairi paw asina hai ngarang numidang pung 9 lom tarakpada masing lamlaba miyamna Kakching SC gi MLA mayang lambam Rameshwar gi yumda thomjilaki adumakpu miyam adu police na thatuna thamki tungda miyam aduna Kakching kaithel da leiramba police singda nungna thaduna tankibaga loinana miyam aduna Kakching police station da amuk thomjilaki police na su tiya gya sel singkaptuna miyam adu tankhai kibani hairi Roger.